CM gi machanupa ki mayokta case thengnariba ukilda ki halakle haibagi matangda thigatpa hore haina Additional Chief Secretary Home Dr. Suresh Babu na phongdokre. Lanai oina ising yolibesingi treatment hakchang sokningai oibra oidabra haibadu yangsilagani haina PHED Minister L Dikho na phongdokre. Amadi Thau potyan tawbada oil pump sing senarabra haibagi chingnaba chawna leire. Kurumjari ISTB ki Manipuri pau miyang tabiri bapom na magputaram na oksari haujing mapung iba pau sing. Social media yauna pau se kharada CM gi machanupa gi mayokta case thengnariba ukilda ki halakle habesigi matangda case ama register tawduna thigatpa hore haina Additional Chief Secretary Home Dr. Suresh Babu na phongdokre. Hiramasiga mari leina ngasi Chief Minister Secretariat ta laiba conference hall da mahakna makha taraduna Supreme Court ki advocate Usap Singh bench da mangonda ki halakle habagi matangda sign tawdaba letter ama Union Home Minister da thabagi social media da thaga narakliba asi government asina yamna haksan lawi maramde accused oiriba myo edu thama palongi mamangdagi judicial custody lautaduna sajiwa jail da lairibani. Victim family ki advocate na phongdorek liba wafam asigi matangda thigatnabagi damak Imphal Police Station da case ama register tawre. Case asigi investigating officer na advocate masana ngasi telephone da wari sanabadagi mangonda threaten tarok liba number asi Myanmar romdagi oibena case asi makhata na thijilli amaromda advocate masana mangonda ki helak liba asigi matangda SPCID office ta pau piduna khangan khre habasi aiba natraga wahai oina harakpa wafam amata leite. Haukiba Mars ki kunipan da tawrakiba threat amabung asi ngarang da phongdorakpa asi government na haksana lawi mangonda threat tawrakliba singasi insurgent group ama oiba yai habagi jingnaba sing phongdoknarakpana case asi makhata na thijinma ngamnabagi damak darkar lerabadi NIA da sinagani haina phongdoki. There is a unsigned letter which is in circulation in social media which is apparently addressed to the Union Home Secretary by the advocate. So it's a serious matter because the case which is referred in this matter has already been decided by the trial court where the accused is undergoing imprisonment in Sajiwa jail for the last 9 months, including the under trial period. Now he has completed more than 9 months. So he is already in the judicial custody. Now at this time, when the appeal is going on in the High Court, if the allegations of threat has come to the advocate who is pleading for the accused, the victim's party, it is a serious matter. Government is seriously concerned about it. In fact, we have contacted the advocate today morning. A case has been registered in Imphal Police Station, and he has also confirmed that, as claimed in his letter, some threat has come, and the number apparently seems to be not of Indian origin, it is Myanmar origin. So we are investigating into this case in detail. Lanai oina ising yolibesingi treatment hakchang sokningai oibra oidabra haibadu yangsilagani haina PHED Minister L Dikho na phongdokre. Ngasi wangoi kendragi manungda laiba wangoi kendragi water supply scheme yangsinbada wafam asi minister na phongdokhibani. Kongsat aduda wangoi kendragi MLA Olukhoi PHED gi engineer singsu loinaki scheme asida overhead water reservoir yuba treatment plant ta reservoir ga lapnaba slow sand filter gi tank sing pikpa sattlting tank sing yubadagi miyamda ising ningthina pibangam dabagi pibam thengnarakhi hauzik lairiba ayuba mafam sing mensinaba minister na pautak pikhe minister L Dikhona hauzik lairiba pibam asi urabanina mari lenaba MLA amadi department ki official singa tanaraga athuba matamda scheme sing semjilagani Lisingani taramapal fawbada India gi yumthong khudingda thaknaba ising phangalu haiba Prime Minister Narendra Modi gi pandamadu Manipur da su sungsoi soidana yumthong khudingda thaknaba ising phangangani Amaromda lanai miyoi singna masagi treatment plan lingduna ising piriba asi miyamna darkar leibagi matung ina paikhatnabani adubo makhoina ising sangdokliba asi kadai phawba hakchang sokningai oide haibadu department na yangsilagani haikhi
and our Prime Minister's commitment on drinking water in Manipur particularly, he is so concerned, and our Honorable Chief Minister also so concerned. See, very interestingly, even the Prime Minister of India, he went to Japan, and he has particularly mentioned about Manipur water supply. He is so concerned. So that proves that he's so concerned, and then he wants to do something. So it is we who has to give us the ground reality and then follow it up. So we'll do that. And then we have seen now the ground reality. Unless and until we see the ground reality, it is not possible for us to address also to the actual need of the people. MLA Olukhoina Kongsat asida thengnariba awat apasing Minister ga tanaraga thabak oina pangthoklagani yang siluraga thabak oina pangthoktana laiba habasi paleba government asigesu principal natte haiki inconvenience weriba scheme singi treatment saita natraga pipes hotes weriba mayam chingche yam thunai koi masi implement tawnanaba koi hangraga haji masi visit tawkhre haidana heta koi leithokpogi madugi habit madugi nature du nachade koi di chinga khudka manana thabuk tawbase masi aigi principal ni Panbayay Haujik Manipur gi mafam kaya dal anay miyoy kaya na ising karbar tawribasi niyom sumna tawribra habadu yang sidmagi tangay padaba layre haina numit karani gi mamangda ISTV News na masigi matangda exclusive news sama sandokrabani. Tera bazar dalayba highway petroleum koba oil pump gi mapu hekruza mamang lekay digi en herozit ki kontauza mamang lekay dalayba nongaitem kuber koba brick fill sida thawda potdan tawrambadagi police na thawyaw na tay potlam kaya phagat kre Imphal West ki additional SP LOL Priyadarshini amadi Imphal West ki narcotic ki OC ke Ranjit ki apunba team amana ngasi ayupung mapalom tabada akaknaba paw ama phangbadagi second aduda thibohumbagi thabak sathabada petrol la potdan tawbagi thabak singadu thengnarakibani Mafam aduda Nambol Police ki kangbu yauna thibohumbagi thabak sathabada 18 kiloliter sanba oil tanker MN05C 0176 asidagi petrol khaidoklam ki Loinana petrol hap nanaba thamba plastic water storage tank taruk amadi yot ki tank ama suleram ki Myanmar romdagi pusilakpa 0 oil liter lising manga amadi tanki dagi khaidorakpa petrol liter lising ani jani pansu tongan ba plastic storage tank singda yaram ki iron storage tank adudana kerosene liter lising ani rom yaram ki Mafam adudagi petrol amadi diesel semnanaba chemical kharasu phagat ki chemical sing asina zero da yansillaga normal petrol semi kerosene dana zero oil amadi chemical yansillaga diesel sembagi thabak sing sathabani semlaba petrol amadi diesel sing asi asengba petrol amadi diesel sing aduga mahot sindokna duna miyam na namthak tawduna yonbagi thabak sing sathabani hairi Mafamaduda KFNPD official singsu laktuna yangsin ki amaromda ngasi thau khaidoklam liba oil tanker asi IOC gi oil depot dagi oil pump singda thau thanaba thoglak pra natraga oil depot yoktringai da thau khaidok khajin tawbagi thabak satharibra habadu chapchana khangmangamdre IOC gi machin chatpa amana ISTV News da phongdorakpagi matung inadi thau lakpa amadi thabagi thabak sing asi depot manager gi Midyang makada sathabani ngasigi thau potyan tawbada senari bat tanki asi IOC ga contract sign tawnaduna thau singbagi ayaba piba tanker na ti hairi ngasigi sathaki ba thibohumbagi thabak aduga mari lenana Imphal West ki additional SP LOL Priyadarshini na phongdorakpagi matung inna satharam liba thabagasi achauba crime amani haiki ek khoigi gasagi storage tank mayam ama leirmiba jaga sida su ekhoina coloring agent mayam su ekhoina Tengnare. On probably Hujik can see Quigi zero oil and a high but machu yaw canoto by transparent oiba. A quigi tau says he some quigi more romdagi canosuyauri. Adagi kerosene gi tankam suyauri. A quina thing of Sidesta. Aduna Hujiki coloring agent mayam say Hapaga Yalakanda. Adum Asagi Quigi petrol say Sarga the give fuels adulterate toraga. Quigi Yonana Bagi Tadopa, Yamna Taubamong them large scale canomada Sigi Tabakse, Chatarmasi Tengnajare, Aduna Hojik Equina, Shigamari Nana, Equigi Nambol police station, so case registered Toraga, whatever necessary legal action that needs to be initiated against the owner of this petrol pump and this brick field.
ꯑꯗꯨꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯊꯕꯛ ꯑꯩꯈꯣꯏꯒꯤ ꯆꯠꯊꯐꯝ ꯊꯣꯛꯄ ꯐꯣꯔꯃꯦꯂꯤꯇꯤꯁ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯆꯠꯊꯔꯅꯤ ꯑꯗꯨꯒ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯀꯩꯅꯣ CAF PD ꯗꯥꯏꯔꯦꯛꯇꯔ ꯗꯤꯄꯥꯔꯠꯃꯦꯟꯇꯁꯨ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯝ ꯇꯧꯖꯈ꯭ꯔꯦ whatever action that needs to be taken from the side of CAF PD ꯑꯗꯨꯁꯨ ꯂꯧꯈꯠꯅꯕ ꯍꯥꯏꯅ Thauda Potyan Toramba Tera Bazada Laiba Highway Petroleum Oil Pump Gimathakta Sarkarna Sabsaba Action Loragani Haina Consumer Affairs Food and Public Distribution Gi Minister Karam Siamna Haikre Thauda Potyan Torami Hari Bahigrizam Dalaiba Nongmai Them Kuber Brickfield Minister Nasatuni Yangsin Kre Sarkarna Lokhatpam Thokpa Thabak Sabsana Lokhatkani Consumer Affairs Food and Public Distribution Gi Official Singna Oil Pump Check Tauba Yaningdaba Fongdoktuna Pump Sing Hayangdagi Thonglon Gani Haibasi Taubiganu Haike Manipurda di mafam kaya da summa karabar satarbasi sarkar sina tuminna leitholoi aduga sungsoi soidana action lokhatkani aduga masida kanauma miyoi matana politically interfere tawbudusu sarkar sina lauroi taroi aduna summa thabaksing se kanauma tawbiba yawrosu matung manau adi tawbidana ba adi sarkar gi side gi appeal tawjaningi akoi oil depot owners singna hayengdagi ade matam khragi mamangda thau phangdaba khudaki oina adi thong lonna kotna torupa kanda sarkar gi instruction amagi makhada director na sallaga adi check tawba kanda madu tawbam thokte lali kholi aduna hayengdagi oil depot sing thong lon ngane habasi tawbidana appeal tawjari India ki Act East Policy da Manipur ki strategic oiba meeting ama sem sanana by MS India Foundation ga Manipur government ka Memorandum of Understanding ama sign taunana ba state cabinet na ya ba pikre Chief Minister Nongthombam Birena chair loduna ngarang pangthokiba cabinet mifamna Delhi the West toba Independent Research Center asiga yana serol ama sign taunana ba warep lokhibani India government ki Act East Policy asigi mapung oiba pandam gi makhada state government ki kari kari khudong saba lauba yagadagi habedugi meeting amada center sina kanglon yatkadabani lau panbagi matam yausilakpaga loinana har marang kaina thamauna na ba state agriculture department na dimapurdagi urea lawsin hauna basu cabinet na warep lauke Moregi Loksauda Kutlai Paibising na ambush tawrakpadagi laikhidraba territorial army gi imong manungda lupa lak manga asokpa anida lupa lising yangkai pinerbasu cabinet na lepna kre haidi Board na lauba class 10 examination haidoklaba matamda makok oiraklaba mahairoi kayabu lanai higher secondary school singna makoi gi school da tamhannaba yamlaba sanpham pisinduna mahairoi singbu lana lamjing bidanaba kanglaipak students association na appeal tawrakle Makok oiraklaba mahairoi sing pukning thogatpadi yamna phai adubu private school singna akhanaba topper kharada yamlaba sanpham pisin bahaibasi mahairoi singduda senja thumjagi maru holanbani mahairoi singbu achumba lambida pubigadawriba aja singna asigumba thawong tawbiganu hiramasida education minister nasu minyang sangbiyu hairi Council of Higher Secondary Education Manipur Kosemda anauba employee kunchamapan hapsin khiba laite haina council gi secretary Dr. M Vidyasagar na phongdokre council gi office ta promising unaba amada council gi chairman L Mahendra amadi members sing susaruk yakhi ngasi Manipur Students Federation MSF na council da lan thabak hapsil le haina media da phongdorak khiba adugi matangda mahakna sengdok laduna council da hokhiba sahi lising ani tarahumdoi da mioi kunchamapal matamdugi council gi authority na contract da hapsil lamkhi hapsilam liba contract employees sing aduna regular tanana ba kota case taropadagi mamang sahi gi December da council gi mifam pangthoktuna kupna khanaraba matungda makhoi kunchamapal bu regular tahanbagi resolution lawki Makhoi gi regular salary ki matang dadi anoba budget famlaba matung handak sahi gi April thadagi piba haukibani haiki aduna court honorable high court of Manipur na verdict se hojiki writ petition number 237 dagi na 296 fawsta moina pibiri se moina pibiri ba verdict se high honorable high court of Manipur pibiri se moi sigi case se masi tu agano se akoi tha taruki manungda regularize to haidna rai si pibi bani adugi rai me amdu loina sida leijari ko akoi council na tari kontra da logi history oiba resolution sida matungda lona advertise tawduna kana mi amta hapa yaroi hai warep si logjibani tari kontra December gi sida aduna kana mi no amta hapa leite
Amarumda Council na employee kuntra mapal niyom la na hapsin le haina MSF na phongdok lebo wafam asi laibak thibani haina nauna regular takraba council ge employee singa si Manipur Press Club ta pangthokpa pawmisinga unabada phongdokre wangang kibesing na court ke yathang matung inna special DPC pangthok regular takibani miyamda lana uhanna bahana basi laibak thibani haiki Manipur Sarkar की Higher Education Department ta college की ओजा Sambri की मथकता अमदी Higher Secondary School की ओजा चात्रित हेनबा अमदी School Education Department ta लेबा एडो contract लेबा ओजा लिसिंग अनीरोम लोइनना state government की department कया मरुमदा regularize तौखी मसीदा नतना employee निफुगी मथकता Board of Secondary Education Manipur da regularization piki masida wafam amata phongdok nakhidraga council gi matang da atamnana wathok ama oina puthorakpa haibasi yamna laibak thibani 9.Pm Herozit ka Tera Bazada laiba Highway Petroleum Agency ka mari lenadi haina Highway Petroleum Agency ki manager na phongdorakle Agency asigi mapudi as ringdamnai kauba palel dagi mioi amani hairi matamga sunaraba science amasung technology ki khudong chaba lairaba science center sing district headquarters singda lairagani haina science and technology ki secretary S Gyan Prakash na phongdokre Manipur Science and Technology Council mastek na National Institute of Electronics and Information Technology ka khusamnaduna akam patalai ba institute asigi campus ta hogdokhiba science meet thoramda wafamasi phongdokhibani Nimit mangani sathagadaba mit asi hogdokpagi thoramda mastek ki director TS Surendranath Science and Technology ki director Uttam Chan Lastram Institute asigi director TS Premesur Susaruk yakhi Tongan ba school singi mahiroi singna makoi gi model sing utli Johnston High Secondary School gi oza Chongtham Indranida State Science Communicator manapiduna ikai khumnaki S Gyan Prakash na science meet pangthokpagi maru oiba pandamdi science bu miyam da khangan bagal loinana madugi khudong chaba miyam na launa bani hauzik science center ani khakta lairiba asi district headquarters khuding makta su lairagani haiki Haukiba menipan gi ayu angan bada Imphal More lambi gi loksau da chama humpu manga suba battalion territorial army ani siraga ani thina sohan kibadu UNLF gi lanmi sanglop Manipur People's Army MPN asathaki bani hairi Loop asigi Department of Publicity ki Director M Sakhen gi serol amana MPA gi apikpa team amana landa adu ayu ki pung manga minute tara da sathaki maduda lanmi amana khudakta siraga ahum amana thina sokhe Asokpa sing adugi manungda amasu kona siki makoina tonglakpa gari adusu akai atoi nanghanki thodok aduda laikhidraba amadi asokpa Manipuri masa singi damakta nungaitaba phongdokle ngasidi India gi thausil ama oina lamdam asida thamliba India gi lanmi sing ayamba lamdam sige izil announcing oina season naduna aikoi masel khuthana na basille maram aduna Indian force ta thabak tawriba lamdam sige izil announcing na su asigumba India gi sarau langdagi section naba apel tawri Hauzik pagoi marak thana break amatang lauzari Karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda tuina chaba liverda akaiba laklaba natraga livergi mapangan chontharakpa tarabasu karishu waningai leitre lifsaf shiraf sizinnabiu adungi awaba punamak koknabagi pambaini diabetic na naraba anaba singnasu sizinnaba yaraba lifsaf capsule shu phangbigani lifsaf siraf amadi lifsaf capsule naragai laingba budi narjingai da saksal hobana hena fai Baba, Greg John gidi tatatis college di. Mammal suma pang kuding jamane yo sumang roy pista sa labrin na. Ado suma tagta superlink footing gi offer may among piri sidi. Tas electric ram no sin bagum na iwati simbayar. Dudi sanagi mohut yang na sinbayar andre. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Morelam to pubiyo diate. Rundugini na talisi. Imot mo lang. Ilora Hotel. Moreda lagi di 3-star category. Reasonable oiba mamalda. Hongna. Wonderful bedrooms, world-class washrooms, international standard restaurant, attractive location. May ising awat pamta later ba? Hello, Elora Hotel Moreni. Takpiyo.
ब्रेक की तुंगदा तराम नोक्सरी मखा ताबा पाउदा थासिगी तांग मापंदा क्वाकै थेल लमदोंग लेकाइदा मतै मबु इज्जत मांगनबा होटनबगा लोइनना हाटनबा होटनरमी हाइबा एस विक्टर ngasi कोर्ट पुथोकलबा मतुंगदा नुमित 15 जुडिशियल रिमांड पिख्रे महापुंग ngasi कोर्ट पुथोरकपदा मियोय कयाना मियामदा सिनौ हाइना इरांग हौखि Lilong Haureibi Lomanga Delaiba Zahi Tarahumdorom Surabi Nupi Maza Ama Siraz Ahmad Kauba Mioy Amana Pukraga Lord Krehainangasi Manipur Press Club the Pangthokpa Paumisinga Unabada Nupi Maza Adugi Apokpa Muhammad Hibzur Rahman na Fongdokre Atuba Matamda Maza Nupi Bu Putoknaba Mateng Pangbiyo Haiki Pa Maza Mati Nupi Maza Anima Puto O Hana Laikai Gi Ahalsing Amati Member Sing Gapullaga Councillor Sulaki Adrasu Putokpa Ngamde Hairiba sina maram oiraga hairiba aigi isa amadi inauchi sikri natraga nakri haibasi hojik phawbagi manungda aikoina khangba ngamde aduna mari leinaba haibadi sangstan amadi sarkar gi megaidai mari leinaba singna aigi isa inawasi thibada amasung ai isa inawasi puthokpada mateng pangbiyu Civil Supply Department की वेबसाइट ता National Food Security Act list ता यावरगा लाइबा कार्ड होल्डर मरफुद्रागे कार्ड छाबीदना लेरे हाइना शॉप नंबर चामा कुलुमदोगे एजेंट PS इंदिरा नंगासी मणिपुर प्रेस क्लब ता पांगथोकपा पामिसगा उनाबदा फोंदोक्रे कार्ड छाबीदना थंबा असिना मियोय सामरीगी मथकता National Food Security Act की कानाबा फंगद्रे मरी लेनबा सिंगना यंगसनबियो हाइखे National Food Security Act si lairaba singda hairiba chakthung si yohallu haidana inda government gi instruction de yam phajai adubu Manipur hek yora agadi akhoi leibak se yora agadi phibam mata da base masi tasengna hojikti anauba BJP sarkar na su Manipur se panbirabanina tasena mari lenaba authority na hairiba civil supply ga mari lenaba PDS ka mari lenaba dugumba minister sing adi mari lenaba akhoi official sing na mas engtang yengchin biraga asugumlaba lairaba praja singi phangpham thokpa sakthung phangjada base masi kidamakta angta di mieng changbiraga masi phangan biu haiba phamsini Social Welfare Minister Nemsa Kipgen Okpagi Tharom Ama Department Asina Sinduna Kumbalampakta Laiba Balbabal na Pangthokre Thoromaduda Minister Nemsa Kipgen na Department Asigi Officer Madi Staff Singna Su Senja Thumja Tawba Yaroi Kanagumba na Senja Thumja Chathaba Yarobadi Chapchaba Thabak Lokhat Kani Haikhe ISTB network na numit khudingi numidangi pung nipal da sandokli ba discussion hour bo apen ba phongdok tuna ngarang tang tarada ISTB gi office ta laktuna discussion hour da saru yabiri ba singi damak khudol pot pibirambi puksel saurabi ima gumlabiga sakhang maikhang nana ba ISTB network ki office ta lakpina ba network asina khangalakle IMC Ward number 3 gi manung da laiba nagamapal kangjabi lerak mapa Major Khol Community Hall Complex amasong ngari yon pham lerak ta lairiba mahut department ki makhada hangba miam gi toilet complex ki phibam sokna leramba ngasi IMC Ward number 3 gi corporator Hizam Newton Chandra amasong BJP Manipur Pradesh ki VP Jotin Waikhom na lusingduna yangsinbada thengna rakre Nongpok lengak apun banupi lup ki anisuba mapok namit thauram lamyan basanglen da pangthokre thauram aduda lup ki president Y Mema Laima Amkil gi president PS Sakhi Laima nupi samaj ki president ke Taruni Women Police Station Imphal East ki OC amasung Manipur University gi Manipuri department ki head professor Nahakpam Arunasu saruk yakhi Loop ki secretary N Radhamani na loop asi Amkil gi Imphal East ki mashaw ina sembani loop asina miyoy bagi hak kanba nupida miyot minay sathaba kunay da changlak liba fataba satnabi singting nanaba hotnari haiki Kudimak asi tunada pangapang palayan sabang kaya pangkoki singi tabi asil pamali pakatlap kita mag-Imphal East kaya kadang layuan singi kulisinda bis kunko itisyen hayat tinda kunay pangkokuna Sahi ising alili kuwaran dan hatinan sisa panalayin na nabakot na dari Kwadamban kaithel gi temporary market set ta kaithel phamli bisingi apunba body ama oiriba ima panthoibi sana kaithel lup ke taruk lak subam apok common thauram ama rup mahal theater da pangthokre thauram adu da laksal gi president mutum suramani mitai lipun gi president somarendra thoksom amadi ima panthoibi sana kaithel lup ki president ningombam ibemal saruk yakhi Lup ki ima singi apaba masa singda khudol pot kaya supikhi
mutum suramani na kaithel asida phamliba imai bel sing hingnana bagi lan phamda lan thengnari ba ngaktani kaithel phamnana ba license paiba phangdaba ima ibel kayasu soroki matai de phamduna nongmagi sel tanba kaya yauri makhoi singidamak sarkarna policy semduna yaifana basin biu haina apel tauki Hayeng Malem Pumbada Pangthokadoriba International Nurses Day Thoramgi Mangwene Ngasi Nurses Association TNI Zenems Unit na Sinduna Zenems Children Ward amadi tongan ba ward singda layang duna lairiba anaba singda sana thakna ba potlam singyan thokre Zenems Porompat ki nursing superintendent P Landhoni na Malem ki nurse ki numit na lakpaga mangwene na Zenems Hospital la layang duna lairiba anaba singbo aphaba oiduna tektakai dana mayum da hankina bagi yai fa thawzal pi ba galoina na sinjaba thawramni haiki Hayeng se International Nurses Day ga mari leinana lebak sida kobiriba chinau singna kobiriba ban blockade adadagi banna chingba singche hayeng tu relax tobiu haidena appeal tawjari nurses ki saitegi Citizens Welfare Association Hangang Impal East District na Sinduna Self-Help Group ki matangda awareness program mga si Kautruk Community Hall na pangthokre thoram aduda Pumlaw Gram Panchayat ki Pradhan Ranjan Amadi Fayeng Gram Panchayat ki Rosendro DC Handicrafts Assistant Director Sanjib Kumar ICM ki Faculty Member S Herojit na Singba mihoy kaya su saruk yakhi Government na thawsada badagi disable singi phangpham thokpa sanpham phangre haina Manipur Press Club ta paugi mi famama pangthokre Relief Center for the Welfare of Differently Able Person ki consultant RN Koireng na mamang sahi ki September ki tang kuni panda Social Welfare Director na khangalak padagi differently able singi tengbang phangnana ba application form pisin ki adubu matamdugi government na thawsada badagi scholarship ki sanpham lupa lakh ahum financial assistance ki lakh mapan lising marvudra taru amadi unemployee allowance lupa lakh tarahum doi lising humbudra ni thoi sanipan kaithokpa nang hauda badagi ngasi phawba pithokta leire disabled singbo hanthana yengbagi thausilasi state government na akan mamit yang sangadabani hiramasigi matangda Ministry of Social Justice and Empowerment ta memorandum ama pisilagani mathauda section daba official singsu matik saba chairak pihaningi haiki akoina leiri ba koi gi NGO na mari leinaba union minister da koi ai ba chairol thaduna wakat chairol koi pisinjarani ngasimak aduga loina chief minister of disability mahaktasu akoi ai ba chairol ama thaduna koi hairiba hiram asida koi khangan jaragani Manipur Fire Service ki thabak laubagi pangthokliba baiba bosigi fall haiduk tabagi mayokta All Manipur Fire Service Candidate and Guardian Association na haukiba ahing nongyai kaukiba pungni funipal gi general strike sagot pasingna ngasi ayuk kaisampat uripok sagolbana singba mafam singda lambida taya mai thaduna khongjang jangsin khre Su Singzamai branch hangdoktuna nauna thau pugadaba sing khankhre KS Kelbis Mitaibu President Pangambam Maria Chanubu General Secretary oina khankhre hauzik pawi marak thatna break amatanga laujari Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairaktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule Delicious cookies from Likla Bakery.
Sky Hospital, Rims Road, Imphal ki Chief Cardiologist Dr. L. Sham Kishore ki Luchin Makhada Heart Operation Dising Tara Mangagi Mathakta Pangthokraba Senior Heart Surgeon Dr. Ajay Kogaloina na Open Heart Surgery, Bypass Surgery, Amasung Makhal Makhagi Heart Operation Dali Pamigi Tari Kuntare Amasung Kunipan da Pangthok Charagani. Angagi di OT Amasung Hospital Charge Free Oigani Loina na Dr. Ajay Kogi Heart Surgical OPD ki Kudong Chabani Jagani. Aku Pumaro ki Damak Sky Hospital ki reception na tanabi. Big liba angang singi talent explore tongna na bagidamak ISTV na akan na putok sa bathuram ni Rising Star regular program wala ISTV tools ando kada bathuram masi lag liba megitam tara maridagi nang bahuragani kasi mag ISTV ka office na lapido na mixel form w adongge angang singdolot na lagi magun sing ang na bagidamak putok sa bathuram sila sarug yabi Amuka na taram noksari makataba pauda Paumai Purup ki Kumgi Pauthaba Festival Himai Pauki 2017 Senapati District ki Manungsan ba Purul Kuldangarang Lusin Kre Tha Sigini Pandagi Satarakiba Festival asida Paumakal Tara Manga Tara Taruklom Kulgi Labuk Sin Bathungna Lingbagaloinana Nat ki Zagoi Isai Amadi Masana Kaya Athoy Ahen Tanaki Festival asigi Yamna Maru Oiba Thoram Ama Oina Mukna Supang Thuki Sandal Zilla ki Tonsen Kulenda Kulgining Thogi Matangda ke Pierre Kom Kopa Miyoy Ama Atopa Miyoy Anina Ngaksamda Thangna Lelakpadagi Laikana Kre Haidi Thogdok Asigi Matangda Sugunu Police na ke Samalawkhat Kre ke Pierre Kombu Thangna Lelai Haidi Ba Miyoy Ani Adudi ke Sterla Namadi ke Azai Kom Kawi Haidi Yaripok Khoiromda ngasi ayuk tuition satpa Mahairoi amagi Honda Activa da Tata gari amana thomjilakpada Mahairoi adu laikhidra ba mioi adudi rukaya chahi taramari apokpa Abdul Barik Phogdel Moirang Pali dagine mahak Antarctic School da class 10 tamlibi Mahairoi ni haide Manipur Sarkar na sing amadi tam animak punna saukhat minana ba santi oina punna nungsi sana na hingminana ba Manipur da oja singi guest house ama sabiyu haina All Manipur Government Higher Secondary Lecturers Welfare Association ki President M. Joy Kumar na phongdorakle Jijik lai building ase masi gum ai koi teacher bhavan che Manipur kisu soidana le endina ba Manipur government da hajari ato to state kaya da su Tamil Nadu su layena ko rasing na tambire aduna ai ko Manipur kisu sabina ba tumatam da ohanbina na ba ona hanas anjaningi Kangleisa yai phalamjing lupna Siza Eye Care Foundation ga khusam naduna lem na mit layeng bagi camp ama Naurem Laikai Primary School ground da pangthokre lup ki secretary Wai Salam bana mit haibasi yamna maru oiba saruk amani maramasina naha ahal singda mit ki damak jaksina bagi wakhalol ama pibagaloina na sekap asi pangthokpani haike Loitang leng na puthok pa Khonjel ama mingthon ba music video ama Manipur Film Development Society gi mini auditorium da phongkre thorom aduda education S ki director and Pravin filmmaker makhon mani mongsa basu saruk yakhi hauzik sanabagi pawa muk phangbigani Ngasigi sanabagi pauda Lamlai Kendra Village Wise Men's Open 7-a-side Football Tournament Committee na Sinduna Eastern United Sporting Club Telau Playground da Sathariba Taranithoi Suba Telau Joint Cooperative Farming Limited Trophy gi ngasi sanakiba ahanma match da YMC Harau Rona YDC Thamna Pokpi bu goal taru ahum da maithiba pikre Ani suba match ki sanakibada Wases WC Sabongkhokna ELC Nongadabu goal ahum ani da maithiba pikre Hayeng ahanba master YDCL TB Pungdongbam amadi NNCKA Nongren nga sanagani ani suba master BSU Nongpok Kaksing amasung PJPP Pukhaw ga sanagani Khongjom Circle Veteran Sports Organization na Sinduna Organization na sigi ground da mamang thagi tangtar Nepal lagi sathariba BSO Khongjom Circle Football Tournament ki ngasi sanakiba master KUFC Kaksing na 4-star athok pambu goal ahum anida maithibe pikre Manipur Amazing Boxing Association Sinduna Tha Sigi Tang Kuntaruktagi Kuntramathoi Phauba Kumalapak Boxing Arena da tongan ba wet category gi state level boxing tournament for men and women pangthoklagani Akupa Marol Association asidagi khanglaba yagani hairi
All Manipur Football Association Sinduna Pangthok Liba Inter District Transfer Ging as in Nisan Bapawada, Tongan Ba District Sindagi Sanaro Kulum Doina apply to Kre Haina, Association Sigi Secretary Al Ranzit Roina Tadorakpa, Zero Lamana Kangalakli. Housing Makata Sanabagi Pau, Boyaning Tozamdagi Amuk Pangbigani. Imi Football Club Langon Game Village na FC Wangkembu Mighty Bapiduna Sahi Sigi Taramapal Super Challenge Cup Veteran Football Tournament ki final sangkre Manipur Veteran Football Association Sinduna Mamang Tagitang Kundeki Tim Taran Gurbani Tona Khairutuna Sathariba Taramapal Super Challenge Cup Veteran Football Tournament ki ngasi 11 Star Sporting Union Ground akam patas hanakiba ahan ba semi final match ta Imi Football Club Langon Game Village na FC Wangkembu penalty ta goal taruk manga da Mighty Bapiduna final sangkhibani Tim animanga apiba matamda goal amamam sanaduna draw satpadagi kick from penalty magna decide tobuda Imi Football Club Langon Game Village na FC Wangkembu Mighty Bapiki Imi Football Club Langon Game Village ki apiba matamda sankhiba goal atu Jangmin Len na match ki taranipal suba minita sankhi FC Wangkem ki goal latuna KI Sumantana match ki 53 suba minita sankhibani Sathariba tournament asigi hayeng anisuba semi final match oina nungthilpung ahum makhai tabada Sajing Football Club amadi SSDS BFA Sadar Hills ka sanagani Manipur Tennis Association gi miyang makhada Manipur Civil Service Tennis Association sinduna Lampen Part Officer Club Tennis Complex thasi gi tang taragi department taruna saru yaduna sathariba kunmanga suba Manipur Civil Service Tennis Tournament ki ngasi sanakibada secretary na revenue bu set ani amada mighty bapi kre match asigi singles ki sanakibada secretary ki Y Azad Khana revenue gi KSS Tombabu set ani sinoda revenue gi N Kangjamana secretary ki T Pamaibu set ani sinoda Secretary ki Y Azad Khan amadi T Pamai ki jurana revenue gi KSS Tomba amadi N Kangjam gi jurabu set ani amada Mighty Bapiki tournament si atopa match amada PICD na agriculture bu set ani amada Mighty Bapikre match asigi singles ki sanakibada PICD gi N Dilip na agriculture gi Ice Shankar Sharma bu set ani sinoda agriculture gi N Tomana PICD gi Ice Ibotombi bu set ani amada amadi doubles ki sanakiba match PICD gi N Dilip amadi Ice Ibotombi ki jurana agriculture gi Ice Sasankar amadi N Tomba ki jurabu Mighty Bapiki All Manipur United Veteran Football Association Mapal Kangjibung Sinduna Mamang Tagitang Kulumdegi Team Kuna Group Mari Tongna Kaidutuna Sathariba Ahanba RKFDS Sangai Trophy Veteran Football Championship Ngasi Tabaspa Football Academy Tabung Kokta Sanakiba Ahanba Mesta City Football Club Sandel Amadi KSC Lambulen Goal Amata Sanadana Draw Sakre Anishuba Merski Sanakibada Basai Team A Tangmibana Plam Yai School Bu Goal Ani Amada Mighty Bapiki Mersa Sida Mai Pakiba Basai Team A Tangmibangi Goal Singado Rajendra Amadi S Gandhina Merski Nipal Subamadi Taramanga Subaminita Sanke Plam Yai School Yamatangariba Goal Laduna and Bobona Merski Kunipal Subaminita Sankibani Sathariba Tournament Asigi Hayeng Ground Asida Ahanba Mersoina Nuntilpung Anika Minitra Manga Setpada ATBFA Tangmiban Namadi UBSA Lilong Chazinga Sanagani Anisuba Match Nuntilpung Ahumakai Tabada Musa Mezor Kulamadi IEBFA Team B Salantonga Sanagani Manipur Rifle Association gi meng makada Imphal West District Rifle Association sinduna Khumalampak shooting range da tha sigi tang mapandagi nupa masa amadi nipi masa shooter yangkhai mapana saruk yaduna sathariba Nepal suba Imphal West District shooting competition gi ngasi pangthokiba meter taragi air piston NR championship sub-junior men's individual da SM gi pamhaibana points ahum kunmanga phangduna ahanba category sigi women individual gi pangthokibada Imphal West ki airi mana points ahum kontra taruk phangduna ahanba junior women individual ki pangthokibadana Imphal West ki Jijen Sinana points ahum yangkhai matoi phangduna ahanba takre meter taragi air piston NR championship sub-junior women individual da BLSM gi Wangjam Greenland na points ani marfutarani thoi phangduna ahanba takhe meter taragi .177 pip side air rifle NR championship ki junior men novice individual da Imphal West ki N Joshi Chandrana points ani marfu nipal phangduna ahanba takhe meter taragi air piston
Stone NR Championship Men Novice Individual da Imphal West ki Satish Khangembam na points ahum kontra tret pangtuna ahanba meter taragi ER Stone NR Championship Junior Men Novice Individual da Imphal West ki Y Moramba na points ahum kani thoi pangtuna ahanba position takre meter taragi .177 pip side ER Rifles Junior Men Individual da BLSM gi Darius Sanasam na points ahum humutra ni thoi pangtuna ahanba meter taragi ER Stone NR Championship Men Novice Individual da Imphal West ki SA Sarda na points ani ni putrok pangduna ahanba madi category sigi ER Stone NR Championship Junior Women Novice Individual da Imphal West ki KS Gravita na points ani kumanga pangduna ahanba position takhi Kasi Khun Youth Library Sporting Club Kasi Khun na sinduna tha sigi tang tara dagi team nipana group ani thongna khaidukuna club asigi ground na sathariba ahanba State 11 Junior Boys Volleyball Tournament ki ngasi sanakhiba ahanba match ta ISYD CCL Hekrujamna KYLSC Team B Kasi Khun bu set ahum mani kunipal kuntaru kunmanga taramari kunipal kuntra kunithoi kunmanga amadi taramanga mapalda maithiba pikhi ani suba match ki sanakhibada MTDAN na SYSC bu set ahum sino kunmanga Pal kunmanga taramari amadi kunmanga kunda maithiba pikhi ahum suba match ki sanakibada naibha naurem na SWYC bu set ahum sino kunmanga taramathoi kunmanga tara nipal amadi kunmanga tara manga da maithiba pikre mari suba aroiba match ki sanakibada MTDAN na SCTL bu set ahum mani kunmanga kun mathoi tara nipal kunmanga kunmari kuntaruga amadi tara manga manga da maithiba pikre Thagachari boyai housing makhata na ngasi nomagi oikhiba ing asagi paw amuk phangbigani ngasi gi oikhiba ai ngasagi pawda ICAR lamphel patigi pirpa pawgi matungina ngasi gi khwaidgi sakiba degree Celsius kunmapal dasmik manga khwaidgi ingba degree Celsius taramapal dasmik mari Nungsita yaw ising mamilgi sang ayukta sa ada humputra tret nungtilda sa ada yang mga oiki ngasi nung chukide Hauzik aroi pada maroi ba pang amok pizari CM gi machanupa gi mayokta case thengnariba ukilda ki helagle haibagi matangda tigatpa haure haina additional chief secretary home Dr. Suresh Babu na phongdokre Lanai oina ising yolibesingi treatment haksang sokningai oibra oidabra haibadu yang silagani haina PSED Minister L. Dikona phongdokre amadi thauda potyan tawbada oil pump sing senarabra haibagi singnaba chauna leide ngasigi wenadi ISTB na pisa pa Manipuri pau matang asda loisinjari miyang tabiri pa pumna makpo mukahna kurumjari